ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯃꯆꯥ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯌꯨꯝ ꯀꯨꯝꯕ꯭ꯔꯥꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯃꯊꯟꯇ ꯍꯧꯔꯛꯄꯅꯦ ꯁꯤꯁꯨ ꯃꯄꯥꯟꯒꯁꯨ ꯇꯝꯃꯛꯑꯦ ꯇꯧꯔꯤꯁꯦ ꯄꯤꯛꯇꯛꯅ ꯌꯨꯝ ꯃꯊꯛꯇ ꯁꯦꯝꯖꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯥꯀꯨꯞꯄꯤ ꯍꯥꯏꯅꯕꯁꯦ ꯐꯗꯤ ꯐꯖꯔꯦ ꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯕꯨꯡꯒ ꯏꯇꯥꯒꯅ ꯊꯥꯕꯤꯔꯛꯄ ꯍꯋꯥꯏ ꯊꯔꯥꯛ ꯃꯪꯒꯜ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯃꯣꯇꯣꯔ ꯍꯥꯏꯅꯕꯗꯣ ꯁꯨꯝ ꯊꯥꯖꯟꯕꯅꯤ ꯄꯥꯡ ꯁꯥꯅꯕ ꯍꯥꯏꯅ ꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯄꯤꯕꯤꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯂꯣꯏ ꯐꯖꯔꯦ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯆꯨꯏ ꯑꯗꯨꯅ ꯁꯤꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯏꯇꯥꯒ ꯏꯕꯨꯡꯒꯅ ꯄꯤꯔꯛꯄꯅꯤ ꯀꯔꯤ ꯍꯥꯏꯌꯦ ꯃꯤꯇꯩ ꯇꯤꯜꯍꯧ ꯑꯩꯈꯣꯏ ꯁꯤꯗꯤ ꯐꯪꯗꯦ ꯁꯤ ꯅꯥꯀꯨꯞꯄꯤꯁꯤꯃꯗꯤ ꯃꯇꯣꯟꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯌꯥꯝꯕ ꯊꯥꯕꯅꯦ ꯏꯅꯝꯃꯁꯤꯡꯒ ꯑꯩꯅ ꯃꯇꯦꯡ ꯃꯆꯥ ꯇꯧꯕ ꯑꯗ ꯁꯤꯁꯨ ꯃꯪꯒꯜ ꯉꯥꯛꯇꯅꯤ ꯑꯗꯨ ꯅꯍꯥꯟ ꯑꯩꯅ ꯎꯠꯈꯤꯕ ꯃꯥꯏꯔꯦꯟ ꯃꯈꯣꯡꯗꯒꯤ ꯑꯗꯨꯝ ꯄꯥꯟꯕꯤ ꯃꯀꯥꯗ ꯄꯥꯟꯕꯤꯗꯣ ꯉꯁꯤꯗꯤ ꯃꯄꯥꯜꯁꯨ ꯁꯥꯗꯣꯛꯑꯝꯃꯦ ꯅꯣꯡꯖꯨꯁꯤꯗ ꯃꯥꯁꯨ ꯍꯔꯥꯎꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯄꯥꯟꯁꯨ ꯄꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯁꯨꯝꯕ ꯌꯦꯡꯕꯁꯤꯁꯨ ꯁꯤ ꯎ ꯃꯣꯔꯣꯛ ꯆꯥꯔ ꯍꯋꯥꯏ ꯃꯨꯕꯤꯁꯤꯗꯤ ꯄꯥꯜꯂꯛꯀꯗ꯭ꯔꯥ ꯄꯥꯜꯂꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯇꯝ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯤ ꯅꯥꯀꯨꯞꯄꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯅꯕꯗꯤ ꯑꯗꯨꯝ ꯑꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯥꯜꯂꯦ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯃꯆꯥꯅꯤ ꯑꯗꯨꯒ ꯁꯤꯅ ꯄꯥꯈꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯅꯤ ꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯔꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯁꯦ ꯈꯔꯗꯤ ꯂꯣꯠꯁꯤꯟꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯁꯤꯅ ꯂꯝꯇꯥ ꯆꯥꯕꯤ ꯍꯪꯒꯥꯝ ꯀꯁꯥꯔꯗꯗꯤ ꯀꯌꯥ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯔꯨ ꯆꯦꯜꯂꯒ ꯏꯕꯨꯡ ꯏꯇꯥ ꯍꯣꯏꯗꯒꯤ ꯂꯧꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯌꯥꯝ ꯊꯥꯖꯗꯅ ꯀꯁꯥꯔꯗ ꯐꯪꯕ ꯆꯥꯟꯇ꯭ꯔꯨꯛꯅꯤ ꯏꯇꯥ ꯄꯨꯃꯤꯂꯥꯅ ꯄꯤꯔꯛꯄ ꯆꯥꯟꯇ꯭ꯔꯨꯛ ꯐꯖꯔꯦ ꯀꯣꯠꯅꯝ ꯆꯥꯕꯁꯨ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯈꯔ ꯆꯥꯔꯦ ꯍꯋꯥꯏ ꯃꯨꯕꯤꯒꯁꯦ ꯈꯔ ꯑꯗꯨꯝ ꯊꯥꯖꯜꯂꯦ ꯑꯁꯤꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯅꯤ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯦ ꯌꯥꯝ ꯍꯟꯗꯛ ꯁꯟꯗꯣꯛꯄꯅꯦ ꯁꯤꯅ ꯑꯥꯂꯨ ꯃꯈꯣꯡꯁꯤꯗ ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯉꯁꯤꯗꯤ ꯁꯤꯅ ꯑꯦꯂꯣꯚꯦꯔꯥ ꯌꯥꯝꯃꯦ ꯑꯦꯂꯣꯚꯦꯔꯥꯁꯤꯁꯨ ꯐꯨꯛꯄ ꯌꯥꯕ ꯐꯨꯛꯈ꯭ꯔꯦ ꯁꯤꯁꯨ ꯉꯁꯥꯏ ꯍꯥꯏꯕ ꯃꯩꯇꯩ ꯇꯤꯜꯍꯧ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯕꯗꯤ ꯑꯣꯏꯁꯟꯗꯦ ꯄꯥꯝꯕꯤ ꯑꯃꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯁꯤꯗꯤ ꯅꯥꯀꯨꯞꯄꯤ ꯁ꯭ꯋꯥꯏꯗꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯑꯗꯨꯝ ꯐꯔꯦ ꯁꯤ ꯌꯦꯡꯉꯣ ꯂꯩꯍꯥꯎ ꯁꯦꯝꯖꯕꯅꯦ ꯁꯤꯁꯨ ꯌꯥꯝ ꯂꯥꯞꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦꯗ ꯃꯆꯥ ꯁꯤꯁꯨ ꯅꯥꯀꯨꯞꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯅꯤ ꯏꯃꯥꯅ ꯇꯧꯔꯒ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯒ ꯈꯔ ꯌꯦꯡꯁꯟꯕꯤꯕ ꯅꯥꯄꯤ ꯃꯆꯥ ꯐꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯅꯦ ꯇꯧꯔꯤꯁꯦ ꯁꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯃꯆꯥꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯝ ꯆꯥꯕ ꯊꯣꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯇꯤꯜꯍꯧ ꯄꯥꯝꯕꯤꯁꯨ ꯍꯧꯔꯤ ꯆꯥꯃꯟꯗꯅ ꯂꯣꯏꯗꯣꯔꯦ ꯇꯤꯜꯍꯧꯁꯦ ꯁꯤꯅ ꯆꯅꯝ ꯁꯣꯝꯗꯁꯨ ꯍꯋꯥꯏ ꯊꯔꯥꯛ ꯐꯖꯕ ꯍꯧꯔꯤ ꯑꯩꯅ ꯃꯇꯣꯟ ꯍꯦꯛꯑꯒ ꯆꯥꯕ ꯁꯤꯁꯨ ꯐꯖꯔꯕꯅꯦ ꯍꯟꯗꯛ ꯅꯧꯅ ꯂꯣꯏꯅ ꯊꯥꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯎꯅꯥ ꯋꯥꯅꯥꯁꯦ ꯃꯇꯨ ꯃꯃꯥꯡ ꯂꯣꯏꯅ ꯈꯤꯡꯉꯦ ꯎꯄꯥꯝꯕꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯂꯐꯨ ꯄꯥꯝꯕꯤ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠꯇꯒꯤ ꯍꯧꯔꯒ ꯂꯣꯏꯅ